Mangal amata phangdaba pungmamamba mafam amada aikoina suklai leitaba pot amabu usinduna pangkida kizariba asi karigino. Scientists na haibagi matung inna amambadadi visual information haibadi mina ubadagi phangakpa ipau adu brain da yohonba ngamdrabanina aikoigi brain asina awatpa information mayam adubu menkhajarga masa mathandana leitaba pot kya amabu sagajaduna leiba oina malhanbani hari. Adubu amamba aduda suklai leitaba hingjayai tamba natragana bhut pret uba aduna maram oiraga miyoibana amamba kibagi maramdi natte. Aikoina chahi anidagina ahumbaugi marakta leiringi angang oringi matam asidana khwaidagi amamba kiba matamni. Amamba kiba haiba asi aikoina chahi mapan surakpa swaidagidi tapna tapna hanthazari. Adubu ahal ore haidunasu amambada chatpa matamda hainadaba kiba adudi pungkokokpadi ngamde. Survey amagi matung inna adult 40% ti mai thandaba matamda masagi imungda fauba koicha chatpa matamda akiba poi hairi aduga 10% ti kiman khiduna phamongdagi fauba kumthaba ngamde haijaki amambabu yamna ka hena ki bagi phobia asibu ekoina Nyctophobia hena khangnai adubu amamba yamna ka hena ki haiduna su tumba matamda mai thalaga tumba oiba tarbati ekoigi brain asida ekoina akaiba kaya ama piba yai Study amagi matung ina aikoina tumba matamda karigba mai thanba tarabadi aikoigi brain asibu akaiba kya ama pihenbata natana depression gi changsu henkatlali hari masigi maramdi mai mamba matamda brain gi manung channa yauriba pineal gland hariba organ asina melatonin hariba hormone asi puthokje melatonin hariba hormone asina aikoigi hakchanggi sleep cycle bu regulate tobi aikoina tumba matamda ka hena nganba natragana mapung fana tumdaba matamda hakchangna melatonin puthokpagi chang asi hanthagani melatonin puthokpagi chang asi hantharakpa taragadi hakchangda negative oiba consequences kya marum ama lakpa yai khudam oina harabada aikoigi brain asi ka hena thuna nu salakani researchers ki matung inna ahal oir aba mi singna tumba nungairakta tumthaba yaraktaba asi melatonin puthokpagi chang hantharakpanani hari melatonin kuina somwhat sila agati depression hena sathirakani bipolar disorder eating disorder amadi schizophrenia hariba laina sing asi narakpa yai melatonin watpaga blood pressure wangba amadi cancer gi chang hengalakpaga mari leina shu hari hojak panjakriba mayam aduna health ka mari leina bangaktani adubu akoina amamba kiribagi maram asi karino haibarom sida amula asi Adom karigumba amamba ki bataragati ikai biganu maramdi amamba ki bahaiba asiki advantages masigi kanaba kyamrum amalairi akoina amamba ki bagi maramdi thainai matamda lairamba early human singna amamba athengmada thengnarakpa khudongthiba sing adudagi ohelapani hari miyoibana satan ba haitringegi mamang abadi satan ba hiraba matung phana kuiba faubadi miyoiba haiba asi sathiraba tamthiraba sahingchaba jiba kaya amagi sarak oiduna dalaki miyoibagi poknafam haurakfam asi africa hariba continent asidani Jahi million kaya amadi miyoibaga hariba mafam asida leiba tamthiraba sahingchaba jiba kaya amaka himinaduna laki miyoibana khutlai sizinaduna masana masabu ngakthokpa ngamjadriba faubadi natural threat kaya amadagi khudongthiba nangduna talai khudam oina harabada sahingchaba jiba mahupan batin kang amadi linna chingba asini hariba problem asi numidangi matamdana amuka hena sathi maramdi predator sing adudi numidangi matamda mayek sengna uba fangi adubu miyoibadi numit putakhraba mambu mamkhraba uba ngambagi sakti asi adugi matek hanthai predator sing asina amambada su mayek sengna uba ngambagi sakti asigi khudong chaba lauduna amambada mit udabaga chapmanarba miyoibabu sarak tamduna talakhibani africa da leiba leibak tanzania hariba mafam asida 1988 tagina 2009 fawagi manungda thokiba lion attacks mayamgi manungda 60% ti numidang wairangi pung 3 tagina numidangi pung 4 ga minute 45 gi manungda thokiba ngaktani hari asigumba amambada thingnaba khudongthiba mayam asina maram oiduna miyoibada masagi manungdagi chenjarakpa amamba buki ba hariba instinct asi loina duna yaujarai aduna haibadi aikoina amamba mafam amada chatpa matamda kiba hainadaba pakhatba pokliba asi thaine matamda leiramba miyoiba singna thingnakhiba khudongthiba mayam aduna para ama oihoduna aikoidasu amambada khudongthiba kaya ama lei haidana warning ama pirakpaga chapmanaribani aduna haibadi amamba buki ba hariba emotion asina akoibu amambadagi thingnaba yaba khudongthiba kaya amadagi ngakthokpiba protect tawbiba khutlai amakhakni haiba asini amamba buki ba haiba asi nature na masagi manungdagi jelhalakpata natana tambiba yaba pot amakhaksu oiribani natural selection khaktana amamba ki ba haiba asi ohelakhiba natte angangsingna makhoigi akoibada leiriba ahal laman mama mapa singna numidangda ki ba asi uraga nungdagi chelakpa amamba ki ba haiba asi amuke hena chetselhanbani
ꯍꯣꯏ ꯆꯨꯝꯃꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯥꯏꯅ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯖꯤꯕ ꯃꯌꯥꯝ ꯑꯃꯅ ꯅꯨꯃꯤꯗꯥꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯤ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯑꯃꯝꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯗꯤ ꯌꯥꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝ ꯑꯃꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗꯧꯕꯗꯒꯤ ꯑꯃꯝꯕ ꯀꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕ ꯑꯁꯤ ꯑꯃꯝꯕꯗꯨꯃꯛꯇꯤ ꯅꯠꯇꯦ, ꯑꯃꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯎ ꯎꯔꯨꯗꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕ ꯌꯥꯕ ꯄꯣꯠ ꯑꯗꯨꯕꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯤꯕ ꯐꯥꯎꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯒꯅꯤ, ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯅꯤ, ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯍꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯑꯃꯝꯕ ꯀꯤꯕ ꯍꯥꯏꯔꯤꯕ ꯐꯣꯕꯤꯌꯥ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯃꯟꯕꯗꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯂꯩ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯄꯣꯖꯔ ꯊꯦꯔꯥꯄꯤ ꯍꯥꯏꯔꯤꯕ ꯊꯦꯔꯥꯄꯤ ꯃꯈꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯐꯣꯕꯤꯌꯥ ꯑꯗꯨꯕꯨ ꯍꯟꯊꯍꯟꯕ ꯌꯥꯒꯅꯤ꯫ ꯑꯗꯣꯝꯅ ꯌꯥꯝꯅ ꯀꯤꯔꯤꯕ ꯑꯃꯝꯕꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯒꯗꯤ ꯑꯗꯣꯝ ꯑꯃꯝꯕ ꯀꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯀꯅꯤ꯫ ꯑꯃꯝꯕ ꯌꯥꯝ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝ ꯌꯥꯝꯅ ꯄꯥꯡꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯊꯥꯏꯅ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯔꯂꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯅ ꯑꯀꯤꯕ ꯐꯥꯎꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯁꯦꯐ ꯑꯣꯏꯅ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯄꯣꯛꯂꯛꯏꯕꯅꯤ꯫ ꯑꯃꯝꯕ ꯃꯐꯝꯗ ꯊꯦꯡꯅꯕ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯗꯒꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯤꯕꯅꯤꯅ ꯑꯃꯝꯕ ꯀꯤꯕ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯐꯝ ꯊꯣꯛꯏ꯫